ꯑꯍꯥꯟꯕꯃꯛꯇꯗ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯅꯨꯡꯁꯤꯊꯣꯏꯕꯤ 9ꯁꯨꯕ ꯇꯥꯡꯀꯛꯁꯤꯃꯨꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯍꯤꯟꯖꯥꯊꯣꯏꯕꯤꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ, "ꯏꯃꯥ! ꯅꯃꯥꯏ ꯃꯠꯀꯤ ꯍꯪꯗꯣꯡ! ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯒꯦ? ꯑꯁ, ꯀꯩꯅꯣ? ꯅꯥꯕꯅ ꯁꯤꯔꯦ ꯍꯥꯏ ꯋꯥꯅꯤ. ꯃꯃꯥ, ꯑꯌꯣ!" ꯊꯣꯏꯗꯨ ꯈꯪꯅꯧ ꯅꯧꯊꯣꯔꯛꯏ. ꯍꯤꯟꯖꯥ ꯊꯣꯏꯗ ꯐꯩꯔꯞꯅ ꯌꯦꯡꯂꯛꯏ. "ꯗꯦꯂꯤꯂꯥ, ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ ꯈꯟꯅ." "ꯑꯁ, ꯁꯦ ꯑꯃ ꯍꯧꯒꯠꯂꯣ ꯃꯤ ꯂꯣꯏ ꯌꯦꯡꯉꯛꯏ. ꯅꯪꯁꯤꯁꯨ ꯅꯃꯤꯠꯇꯨ ꯅꯧꯊꯛꯇ ꯄꯥꯟꯕ꯭ꯔꯕ? ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ. ꯁꯤꯕꯨ ꯑꯩꯅꯔꯣ? ꯁꯦ, ꯊꯣꯏ, ꯅꯥꯀꯟ ꯑꯃ ꯁꯝꯃꯛꯑꯣ. ꯑꯝꯇ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯟꯁꯦꯕ." ꯑꯅꯤꯗꯨꯅ ꯅꯥꯀꯟ ꯅꯥꯀꯟꯗ ꯁꯝꯃꯒ ꯊꯣꯛꯈ꯭ꯔꯦ. ꯃꯈꯣꯏ ꯑꯍꯨꯝ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯉꯁꯥꯏꯗꯩ ꯊꯤꯡꯒꯠꯇꯨꯅ ꯂꯩꯔꯝꯕꯗꯨ ꯈꯪꯅꯧ ꯅꯧꯊꯣꯔꯛꯏ. ꯅꯤꯡꯊꯦꯝꯒ ꯁꯅꯥꯔꯩꯒꯗꯨ ꯃꯆꯥꯗ ꯉꯛꯅ ꯌꯦꯡꯉꯛꯏ. ꯍꯤꯌꯥꯡꯉꯝꯕ ꯅꯣꯛꯂꯝꯕꯗꯨ ꯂꯦꯞꯂꯒ ꯁꯨꯝ ꯅꯣꯛꯅꯤꯡꯉꯛꯄ. ꯋꯥꯍꯩꯗꯨ ꯂꯣꯏꯕꯒ ꯃꯥꯁꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ. ꯁꯅꯥꯔꯩꯗꯨ ꯇꯞꯅ ꯅꯣꯛꯂꯒ, "ꯉꯝꯖꯔꯔꯣꯏꯗ ꯑꯩꯗꯤ." ꯁꯣꯝꯗ ꯏꯀꯥꯏ ꯈꯪꯗꯒꯩ ꯃꯄꯥꯟꯗ ꯊꯣꯛꯂꯛꯈꯤꯕ ꯅꯨꯄꯥꯗꯨ ꯁ꯭ꯇꯦꯌꯔ ꯀꯨꯝꯊꯐꯝꯗꯨꯗ ꯂꯦꯞꯂꯒ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗꯒꯩ ꯂꯩꯔꯤ. ꯁꯨꯃꯥꯡꯗꯗꯤ ꯃꯤ ꯌꯥꯝ ꯂꯥꯡꯕꯩ ꯃꯈꯣꯜ ꯇꯥꯔꯤ. ꯍꯤꯌꯥꯡꯉꯝꯕ ꯎꯄꯥꯏ ꯂꯩꯇ ꯀꯥꯗ ꯑꯃꯨꯛ ꯆꯪꯕꯁꯨ ꯇꯟ ꯃꯊꯛꯇ ꯑꯣꯏꯅ ꯀꯥꯔꯛꯏ. ꯈꯔ ꯎꯔꯨꯝ ꯂꯥꯡꯕ ꯖꯒꯥ ꯑꯃꯗ ꯊꯥꯔꯤꯕ ꯕꯦꯟꯆꯇꯨꯗ ꯐꯝꯊꯔꯒ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯏ. "ꯆꯣꯛꯐꯝ ꯏꯆꯥ ꯆꯥꯗꯒꯩ ꯆꯣꯞꯄꯨꯏꯗ." ꯃꯆꯤꯟꯗ ꯇꯞꯂꯞ ꯁꯣꯜꯂꯒ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯏ. ꯑꯗꯨꯒ ꯋꯥꯆꯞꯇ ꯆꯪꯂꯛꯏ. ꯑꯇꯩ ꯂꯩꯔꯤꯕ ꯆꯦꯠꯁꯤꯡꯗꯨ ꯃꯥꯅ ꯑꯃꯠꯇ ꯌꯦꯡꯗꯒꯩ ꯃꯥꯅ ꯉꯁꯥꯏ ꯐꯣꯇꯣ ꯊꯥꯈꯤꯕ ꯒ꯭ꯔꯨꯞꯇꯨꯗ ꯑꯣꯏꯅ ꯆꯪꯂꯛꯑꯒ ꯂꯩꯔꯤꯕ ꯃꯦꯁꯦꯖꯁꯤꯡꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯄꯥꯏ. ꯂꯨꯀꯥꯁꯅ, "ꯑꯣꯏ, ꯀꯥꯏꯗꯩꯅꯣ ꯅꯪ? ꯑꯕꯤꯅ, ꯅꯝꯕꯔ ꯂꯧꯔꯛꯑꯣ ꯃꯍꯥꯁꯣꯏ. ꯑꯩꯉꯣꯟꯗ ꯑꯃꯗꯤ ꯂꯩ." "ꯀꯔꯝꯕꯩꯅꯣ?" "ꯍꯤꯟꯖꯥꯊꯣꯏꯕꯤꯒꯤ." "ꯑꯕꯤꯅ, ꯄꯤꯔꯛꯑꯣ ꯑꯗꯨꯗꯤ. ꯅꯍꯥꯟꯗꯩ ꯄꯥꯝꯗꯅ ꯂꯩꯔꯝꯃꯤꯅꯦ." ꯂꯨꯀꯥꯁꯅ, "ꯆꯠꯊꯣꯛꯑꯣꯗ. ꯃꯤ ꯃꯦꯁꯦꯖ ꯐꯥꯎ ꯐꯖꯅ ꯊꯥꯅꯗ꯭ꯔꯤ." ꯑꯕꯤꯅ, "ꯅꯪ ꯊꯥꯅꯗꯕ ꯑꯗꯣ ꯑꯩꯅ ꯊꯥꯅꯔꯒꯦ. ꯑꯇꯣꯞꯄ ꯅꯝꯕꯔ 2ꯗꯨꯁꯨ ꯂꯧꯔꯛꯀꯦ ꯑꯩ. ꯑꯗꯨꯒ ꯑꯃꯃꯝ ꯌꯦꯜꯂꯛꯀꯦ." ꯂꯨꯀꯥꯁꯅ, "ꯆꯩꯗꯣ ꯅꯥꯕꯅꯤ. ꯑꯩ ꯊꯣꯛ ꯇꯧꯔꯒ ꯄꯤꯔꯛꯀꯦ." ꯑꯕꯤꯅ, "ꯃꯤꯅꯥꯏꯁꯤꯗꯤ." ꯂꯩꯔꯝꯃꯤꯕ ꯃꯦꯁꯦꯖꯁꯤꯡꯗꯨ ꯎꯕꯗ ꯍꯤꯌꯥꯡꯉꯝꯕ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯏ. ꯃꯣꯏ ꯑꯅꯤꯅ ꯑꯉꯥꯡꯗꯣ ꯈꯨꯗꯤ ꯍꯦꯛ ꯊꯦꯜꯂꯤꯗ. ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯔꯕ ꯇꯨꯡ ꯃꯥꯒꯤ ꯀꯟꯇꯦꯛ ꯂꯤꯁꯇ ꯆꯪꯉꯒ ꯑꯉꯥꯡ ꯃꯤꯉꯝꯕꯤ ꯍꯥꯏꯅ ꯊꯥꯔꯤꯕ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ. ꯑꯃꯗꯨꯁꯨ ꯐꯣꯟꯗꯨ ꯌꯦꯡꯂꯒ ꯂꯩꯕꯅꯔ ꯔꯤꯡꯐꯥꯎ ꯐꯖꯅ ꯆꯠꯇ꯭ꯔꯤꯉꯩ ꯐꯠ ꯄꯥꯏꯈꯠꯂꯛꯏ. "ꯍꯜꯂꯣ." ꯅꯪꯒꯤ ꯔꯨꯝꯗ ꯂꯥꯛꯀꯦ. ꯌꯥꯒꯗ꯭ꯔꯥ? ꯋꯥꯔꯤ ꯁꯥꯁꯦ." "ꯀꯩꯒꯤ ꯋꯥꯔꯤꯅꯣ?" "ꯅꯣꯏ ꯅꯃꯥꯟꯅꯕꯤ 2ꯗꯨꯒꯤꯁꯨꯅꯦ." "ꯍꯣꯏ, ꯂꯥꯛꯑꯣ. ꯊꯣꯡ ꯂꯣꯟꯗꯕꯅꯤ. ꯑꯗꯨꯝ ꯆꯪꯉꯛꯑꯣ. ꯊꯝꯃꯦ." ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯐꯠ ꯀꯛꯈ꯭ꯔꯦ. ꯍꯤꯌꯥꯡꯉꯝꯕꯁꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯍꯦꯟꯖꯥꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ. ꯍꯥꯟꯅꯅ ꯑꯗꯨꯝ ꯆꯪꯉꯛꯑꯣꯅ ꯍꯥꯏꯔꯕꯁꯨ ꯆꯪꯗ꯭ꯔꯤꯀꯥꯟꯗ ꯍꯥꯟꯅ ꯅꯣꯛ ꯇꯧꯗꯨꯅ ꯆꯪꯉꯤ. ꯍꯤꯟꯖꯥꯅ, "ꯑꯗꯨꯗ ꯐꯝꯃꯣ." ꯍꯤꯌꯥꯡꯉꯝꯕꯁꯨ ꯍꯤꯟꯖꯥꯅ ꯍꯥꯏꯔꯤꯕꯗꯨꯗ ꯇꯞꯅ ꯐꯝꯊꯩ. ꯍꯤꯟꯖꯥꯅ, "ꯀꯩ ꯋꯥꯔꯤꯅꯣ ꯁꯥꯗꯣꯏꯕꯣ?" "ꯀꯩꯅꯣꯅꯦ, ꯅꯣꯏ 2ꯒꯤ ꯅꯝꯕꯔ ꯄꯤꯒꯦꯔꯕ?" ꯉꯁꯥꯏ ꯃꯈꯩ ꯍꯤꯌꯥꯡꯉꯝꯕꯒꯤ ꯋꯥ ꯇꯥꯗꯣꯏꯒꯤ ꯉꯥꯏꯔꯝꯕ ꯅꯨꯄꯤ ꯃꯆꯥ 3ꯗꯨ ꯈꯪꯌꯦꯡ ꯌꯦꯡꯅꯩ. ꯍꯤꯌꯥꯡꯉꯝꯕꯁꯨ ꯂꯠꯂꯤ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ.
ꯍꯦꯟꯖꯥꯅ ꯀꯨꯝꯒꯗꯕ ꯐꯤल्ꯝꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤ ꯁꯥꯒꯗꯕ ꯌꯥꯎꯕ ꯑꯗꯨꯗ ꯃꯤꯁꯦ ꯅꯣꯏ ꯑꯅꯤ ꯑꯣꯏꯔꯒꯦꯅ ꯍꯥꯏꯗꯤ ꯑꯣꯏꯔꯒꯦꯔꯥꯅ ꯍꯪꯕꯅꯦ ꯇꯜꯂꯒꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯦꯟꯖꯥꯅ ꯇꯍꯥ ꯌꯥꯍꯟꯁꯦ ꯌꯥꯏꯌꯦ ꯌꯥꯍꯟꯁꯦ ꯃꯣꯏ ꯑꯅꯤꯒꯤꯗꯤ ꯑꯩ ꯍꯥꯏꯅꯒꯦ ꯑꯗꯨꯝ ꯌꯥꯅꯕ ꯅꯝꯕꯔꯗꯨꯁꯨ ꯑꯩ ꯍꯧꯖꯤꯛ ꯋꯥꯆꯞꯇ ꯊꯥꯔꯛꯀꯦ ꯄꯪꯍꯥꯗ ꯍꯔꯥꯎꯈ꯭ꯔꯦ ꯍꯦꯟꯖꯥꯗꯣ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯊꯟꯇ ꯁꯨꯇꯤꯡ ꯇꯧꯕ ꯆꯠꯄꯒꯤ ꯑꯗꯨ ꯑꯗꯥ ꯍꯥꯏꯅ ꯈꯔ ꯁꯨꯛꯇꯨꯅ ꯂꯩꯕꯅꯤ ꯉꯁꯤ ꯏꯊꯥ ꯊꯥꯖꯗꯅ ꯍꯤꯌꯥꯡꯉꯝꯕꯅ ꯍꯥꯏꯔꯛꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯄꯪꯍꯥꯗ ꯍꯔꯥꯎꯈ꯭ꯔꯦ ꯍꯤꯌꯥꯡꯉꯝꯕꯁꯨ ꯄ꯭ꯂꯥꯟ ꯁꯛꯁꯦꯁ ꯑꯣꯏꯔꯦ ꯍꯥꯏꯕꯒꯨꯝ ꯃꯈꯨꯠ ꯌꯦꯠꯇꯨ ꯊꯕꯛ ꯃꯄꯥꯗ ꯍꯥꯏꯐꯦꯠ ꯊꯝꯃꯤ ꯍꯦꯟꯖꯥꯅ ꯊꯥꯈ꯭ꯔꯕꯅꯤ ꯌꯦꯡꯉꯣ ꯍꯤꯌꯥꯡꯉꯝꯕꯅ ꯍꯣꯏ ꯊꯦꯡꯛꯌꯨ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ ꯑꯗꯨꯒ ꯋꯥ ꯑꯃ ꯍꯦꯟꯖꯥ ꯇꯥꯗꯧꯒꯤ ꯉꯥꯏꯔꯤ ꯍꯥꯏꯕꯒꯨꯝ ꯍꯤꯌꯥꯡꯉꯝꯕꯗꯩ ꯉꯛꯏ ꯅꯣꯏ ꯑꯍꯨꯝꯃꯛ ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯎ ꯅꯣꯏꯒꯤ ꯑꯦꯛꯖꯥꯝ ꯍꯦꯛ ꯂꯣꯏꯕ ꯅꯣꯡꯉꯥꯟꯕꯒ ꯁꯨꯇꯤꯡ ꯍꯧꯅꯕ ꯍꯥꯏꯗꯅ ꯁ꯭ꯀꯦꯗꯨꯜ ꯁꯦꯝꯕ ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯍꯦꯟꯖꯥ ꯅꯪꯒꯤꯅ ꯍꯪꯆꯤꯠꯀꯤ ꯄꯨꯡ 12ꯗ ꯑꯩ ꯂꯧꯕ ꯂꯥꯛꯀꯦ ꯑꯦꯜꯕꯝꯗꯨꯒꯤ ꯍꯦꯟꯖꯥꯁꯨ ꯍꯣꯏ ꯃꯆꯪ ꯑꯣꯏꯕ ꯋꯥꯍꯩ ꯑꯃ ꯑꯅꯤ ꯈꯔ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯥ ꯍꯦꯛ ꯊꯣꯛꯈ꯭ꯔꯦ ꯈꯪꯕꯒ ꯍꯦꯟꯖꯥꯗꯣ ꯐꯃꯨꯡꯗꯨꯗ ꯍꯔꯥꯎꯅ ꯐꯟ ꯆꯣꯡꯉꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯁꯨ ꯌꯥꯎꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯂꯥꯛꯏꯕ ꯃꯌꯥꯝꯗꯨꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯗꯨꯅ ꯍꯟꯅꯈ꯭ꯔꯦ ꯕꯣꯠꯁꯨ ꯑꯗꯨꯃꯛ ꯃꯔꯥꯡ ꯇꯧꯗꯨꯅ ꯂꯣꯏꯈ꯭ꯔꯦ ꯑꯌꯨꯛ ꯉꯟꯇꯥꯗꯨ ꯍꯦꯟꯖꯥ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯔꯝꯃꯒ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯁꯨꯇꯤꯡ ꯆꯠꯇꯣꯏꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯝꯂꯇꯥ ꯃꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯅ ꯆꯠꯄꯗꯤ ꯀꯅꯥ ꯆꯠꯅꯤ ꯅꯕꯨꯡꯒ ꯆꯠꯀꯗ꯭ꯔꯥ ꯌꯥꯝꯕꯨꯡꯅ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯔꯛꯄꯅꯦ ꯃꯤꯉꯣꯝꯗ ꯁꯨꯝ ꯌꯦꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯦꯅꯦ ꯁꯅꯥ ꯃꯤꯁꯨ ꯊꯕꯛ ꯌꯥꯝ ꯆꯤꯟꯕꯅꯦ ꯑꯩꯅ ꯂꯧꯕ ꯂꯥꯛꯄꯤꯌꯣ ꯍꯥꯏꯔꯨꯕ ꯅꯠꯇꯤꯌꯦ ꯃꯥ ꯃꯁꯥꯅ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯣ ꯂꯧꯕ ꯂꯥꯛꯄꯤꯒꯦ ꯍꯥꯏꯔꯛꯄꯅꯦꯕ ꯍꯥ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯅꯪꯅ ꯃꯔꯣꯟ ꯑꯃ ꯂꯣꯏꯁꯤꯜꯂꯨ ꯆꯥꯛ ꯊꯤꯔꯝꯃꯒꯦꯀꯣ ꯍꯣꯏ ꯌꯥꯝ ꯊꯤꯔꯝꯒꯅꯨ ꯆꯥꯅꯤꯡꯗꯦꯕ ꯉꯁꯥꯏ ꯕ꯭ꯔꯦꯛꯐꯥꯁ ꯌꯥꯝ ꯆꯥꯈ꯭ꯔꯦ ꯍꯣꯏ ꯂꯤꯛꯂꯩ ꯐꯥꯁ ꯐꯨꯗꯇꯅꯤ ꯑꯕꯤꯅ ꯑꯥꯔ.ꯀꯦ ꯁꯥꯟꯇ ꯍꯥꯏꯔꯤꯕ ꯃꯤꯁꯦ ꯌꯥꯝ ꯃꯔꯧ ꯂꯩꯕ ꯃꯤꯅꯤ ꯄꯥꯏꯈꯣꯝꯕꯗꯤ ꯀꯔꯤꯁꯨ ꯌꯥꯎꯗꯕ ꯃꯥꯜꯂꯦ ꯁꯥꯟꯇꯅ ꯃꯥꯕꯨ ꯄꯩꯁꯥ ꯈꯔ ꯄꯤꯔꯒ ꯅꯝꯗꯅ ꯊꯕꯛꯇꯨꯗ ꯌꯥꯎꯍꯟꯕꯅꯤ ꯍꯥꯏ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯤꯅꯤ ꯀꯅꯥ ꯈꯪꯅꯤ ꯌꯥꯎꯔꯝꯕ꯭ꯔꯁꯨ ꯆꯞ ꯆꯥꯕꯃꯛꯇꯤ ꯈꯪꯗ꯭ꯔꯤ ꯑꯗꯨꯒ ꯁꯥꯟꯇꯗ ꯋꯥꯍꯪ ꯄꯥꯍꯪ ꯇꯧꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯃꯥꯕꯨ ꯄꯤꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛ ꯑꯗꯨꯝ ꯄꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗꯒꯤ ꯀꯩꯁꯨ ꯍꯦꯟꯗꯦ ꯍꯤꯌꯥꯡꯉꯝꯕ ꯑꯕꯤꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯇꯥꯔꯕ ꯇꯨꯡꯗ ꯇꯞꯅ ꯇꯥꯔꯣꯏꯁꯦ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯗꯤ ꯃꯥꯁꯨ ꯇꯥꯔꯝꯂꯅꯤ ꯃꯈꯥ ꯇꯥꯕ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯌꯦꯡꯈꯤꯁꯦ ꯍꯥꯟꯅ ꯑꯕꯤꯅ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯃꯥꯁꯨ ꯌꯥꯝ ꯁꯤꯡꯕ ꯃꯤꯅꯤ ꯑꯩꯈꯣꯏꯁꯨ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯅꯤꯗꯪ ꯇꯣꯉꯥꯟ ꯎꯅꯕꯁꯦ ꯈꯔ ꯂꯦꯞꯁꯦ ꯍꯤꯌꯥꯡꯉꯝꯕ ꯃꯈꯨꯠ ꯑꯅꯤꯗꯣ ꯃꯥꯡꯗ ꯄꯨꯟꯁꯤꯜꯂꯒ ꯃꯀꯣꯛꯇꯨ ꯅꯣꯝꯃꯛꯏ ꯑꯗꯨꯒ ꯑꯩꯅ ꯅꯍꯥꯟ ꯅꯉꯣꯟꯗ ꯌꯦꯡꯉꯨ ꯍꯥꯏꯕꯗꯣ ꯌꯦꯡꯉꯕ ꯑꯕꯤꯅ ꯌꯦꯡꯉꯦ ꯃꯁꯛ ꯎꯗꯦ ꯐꯣꯇꯣ ꯂꯧꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯈꯪꯉꯦ ꯍꯤꯌꯥꯡꯉꯝꯕꯅ ꯑꯗꯨꯗꯣ ꯊꯤꯗꯣꯛꯅꯕ ꯍꯣꯠꯅꯁꯤ ꯍꯥꯟꯅ ꯃꯈꯣꯏꯒꯤ ꯃꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯔꯕꯅꯤꯅ ꯃꯣꯏꯁꯨ ꯃꯣꯏꯒꯤ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯇꯧꯔꯛꯀꯅꯤ ꯑꯩ ꯈꯪꯉꯦ ꯑꯕꯤꯅ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯌꯥꯝ ꯀ꯭ꯂꯣꯁꯇꯤ ꯑꯣꯏꯁꯟꯒꯅꯨ ꯍꯥꯏꯔꯛꯀꯦ ꯀꯅꯥ ꯈꯪꯅꯤ
Mabu makoina nangonda revenge tawba ngamnaba pambay oirakpaso. Hiyangamba handaki abigi waduda abida munna yingai. Abisu tapna oiba yaba wa haibani kaina su khanjiluno. Ha ado ngasi kay thabak lege angang laurudoini. Abi tapna noglai mai ngamzabi haiduni. Ado fare aisu haidokrage. Hoi fazan chutluko. Abisu nokmi tawrambaduna thokre. Hiyangamba tapna haugatlaga siriba khudang gariduda pung kaya tarage haina yengi. Tara khara helamle chap chari khaladuna hencha hoiromda lae. Somdana call conversation dani. Delilana bye thoina handak yaksang mamangse. Koi school da basketball match ama pangthokni haibani. As talida chatpaga kaigino haise tandro nangba kai kanaba senior singsu yauni haibani bit ka yaute deibema talle mo yawarga kaidawrage kana khangni daluka soi yawbraso aha hoise chatlase ibema nangama ko hangdongna ngaro pambaga chap hek mane noktana lerano kose prapap ko aduga lai pau gyane sorry haisin thamme ho aduni adumaina maram oba kosu thamkraba tung thoina migidi loina tapna tholoi aigi duna masak masaga uge phangde haiwani hoida kaidau zarunege ari biming thoda thok phang loire kaino sendoi chabi thok oi thok sungaidana paisa piraktaba miduda tanaraga khatnaraga lila lore kaino kaidau matha sarunege somdana henja mama ai manam nambiro yamung la ai haiba prem latana kadai phazan jatluko lamhin bayade henjana hoiba tanja da Robert so imung da changa henja obada chatoroba adudi ma chalukige narabai chalukige ko hoi henja so nokmi tawramduna thokre Robert so haifet tamang yengammaga terrace mathakta karai makut animak pocket ta homduna thokriba henja ki maikai dubu yingna machinda taplapna soli nungsi so haininge pame haina so phongninge nafamda nangna ingaw na icham na leiba na tawduda haiba ngamandre nangna ibu nabung amagum khale haiba aina su khange adubu aidi nangbu ichan namagum khanba ngamdre tasengna aise wakhan then bahaido oiratra terrace mathaktuda lepna wakhaldu amada amu panglangda lamsili gari manungduda henja hiyangambada yingai ngan khaide ayambana formal dress ta oina ubani ahanba hiyangambaga thengnabada munna yengsiludaba oibana rakhangde ngasi coat shirt lituna lakpaduda hena magun leikraboi ningi ngahan khai oikribaso ngasi di henjado hiyangambada munna yingai wakhalda khanjarai wow smart khoi se kaino sidi loi ngawnarani mai nupido kem jealous ka da jatlaba sumaina koida thada isibo ainaga magi jeb ko oiradi aidi nungti numit khudingi isau langningo jef leite ga hairadi haujin dawni lei haibanina amuk su talline aise migi makada yetpi tonga miming tholga phangbudo khangdreda
ꯑꯣꯖꯥ ꯅꯪꯒꯤ ꯂꯥꯏꯕꯛꯁꯦ. ꯍꯤꯌꯥꯡꯉꯝꯕ ꯁꯣꯝꯗ ꯍꯦꯟꯖꯥꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯂꯤꯕꯁꯤꯡꯗꯨ ꯂꯣꯏꯅ ꯎꯔꯤꯕꯅꯤ. ꯁꯨꯝ ꯀꯨꯏꯁꯤꯜꯂꯛꯂꯕꯗꯨꯗ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯈꯤꯒꯦ ꯈꯜꯂꯤꯅꯣ? ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ ꯍꯦꯟꯖꯥꯗꯨ. ꯀꯩꯅꯣ? ꯌꯧꯔꯕꯣ? ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯅꯥꯀꯟ ꯅꯥꯀꯟꯗ ꯐꯠ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ. ꯑꯗꯨꯒ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯀꯩꯅꯣ? ꯁꯤꯗꯤ ꯂꯝꯕꯤꯅꯤ. ꯅꯪꯕꯨ ꯌꯧꯔꯦ ꯍꯥꯏꯗꯥꯏꯅꯦ? ꯍꯤꯌꯥꯡꯉꯝꯕ ꯍꯦꯟꯖꯥꯗ ꯐꯩꯔꯞꯅ ꯌꯦꯡꯂꯒ ꯇꯞꯅ ꯁꯣꯜꯂꯤ. ꯉꯥꯎꯕ꯭ꯔꯥ ꯈꯪꯗꯦ, ꯑꯉꯥꯡꯅꯦꯅ. ꯑꯟꯖꯨꯅ, ꯃꯦꯝ, ꯅꯦꯂꯤꯅ, ꯉꯁꯤ ꯐꯣꯇꯣꯁꯨꯠ ꯑꯃ ꯂꯩꯕꯗꯣ, ꯑꯗꯨ ꯆꯠꯅꯕ. ꯅꯦꯂꯤꯅ, ꯂꯣꯏꯁꯤꯜꯂꯛꯑꯒꯦ. ꯑꯟꯖꯨꯅ, ꯃꯐꯝꯗꯨꯗ ꯑꯇꯣꯞꯄꯒꯤ ꯁꯨꯇꯤꯡ ꯑꯃꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ. ꯑꯗꯨꯗ ꯈꯔ ꯊꯨꯅ ꯇꯧꯅꯕꯅ. ꯅꯦꯂꯤꯅ, ꯍꯣꯏ, ꯑꯩ ꯈꯪꯉꯦ. ꯌꯥꯔꯦ, ꯊꯣꯛꯈ꯭ꯔꯣ. ꯑꯟꯖꯨ, ꯅꯦꯂꯤꯅ ꯍꯥꯏꯐꯦꯠꯇꯃꯛ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ. ꯍꯟꯗꯛꯀꯤ ꯊꯧꯗꯣꯛꯇꯨꯗꯒꯤ ꯅꯦꯂꯤ ꯃꯥꯒꯤ ꯏꯃꯦꯖꯇꯤ ꯈꯔ ꯃꯈꯩ ꯁꯣꯛꯈ꯭ꯔꯕꯅꯤ. ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯜꯂꯨꯗꯦ. ꯃꯥꯒꯤ ꯔꯨꯝꯗꯨꯗ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯏ. ꯁꯨꯇꯤꯡ ꯁ꯭ꯄꯣꯠ ꯃꯐꯝꯗꯅꯤ. ꯍꯤꯌꯥꯡꯉꯝꯕꯁꯨ ꯑꯍꯥꯟꯕꯒꯤꯁꯤꯗꯤ ꯃꯥꯁꯨ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯂꯩ. ꯔꯣꯍꯤꯠꯀ ꯍꯦꯟꯖꯥꯒꯗꯤ ꯀꯥ ꯍꯦꯟꯅ ꯆꯥꯟꯅꯈ꯭ꯔꯦ. ꯀꯣꯔꯤꯌꯣꯒ꯭ꯔꯥꯐꯔꯅ ꯇꯥꯛꯄ ꯃꯇꯝꯗ ꯀꯌꯥ ꯋꯥꯕ ꯑꯣꯏꯗꯦ. ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯍꯦꯟꯖꯥꯁꯤ ꯃꯁꯥ ꯑꯣꯏꯅ ꯈꯔ ꯍꯩꯕꯅ ꯍꯩꯇꯕ ꯃꯇꯝꯗ ꯔꯣꯍꯤꯠꯀ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯐꯖꯅ ꯇꯧꯃꯤꯟꯅꯩ. ꯀꯥꯟꯇ ꯍꯤꯌꯥꯡꯉꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ, ꯏꯕꯦꯝꯃ ꯅꯨꯄꯤ ꯃꯆꯥꯁꯤ ꯑꯍꯥꯟꯕ ꯑꯣꯏꯔꯁꯨ ꯌꯥꯝ ꯍꯩꯔꯤꯅꯦ ꯇꯧꯔꯤꯁꯦ. ꯍꯤꯌꯥꯡꯉꯝꯕ ꯋꯥꯗꯤ ꯉꯥꯡꯗꯦ. ꯍꯦꯟꯖꯥꯅ ꯇꯧꯔꯤꯕꯗꯨꯗ ꯌꯦꯡꯂꯒ ꯂꯩ. ꯑꯗꯣ ꯁꯥꯔ, ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯉꯁꯤ ꯑꯦꯛꯇ꯭ꯔꯦꯁ ꯅꯦꯂꯤꯗꯣ ꯃꯥꯒꯤ ꯐꯣꯇꯣꯁꯨꯠꯀꯤ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏ. ꯍꯤꯌꯥꯡꯉꯝꯕ ꯀꯥꯟꯇꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ. ꯀꯥꯟꯇꯁꯨ, ꯑꯩꯁꯨ ꯍꯥꯟꯅ ꯈꯪꯖꯍꯧꯗ꯭ꯔꯦ. ꯉꯁꯤꯁꯤꯗ ꯂꯥꯛꯑꯀꯥꯟꯗꯗ ꯈꯪꯕꯅꯤ. ꯀꯩꯁꯨ ꯀꯥꯏꯗꯦ. ꯇꯧꯕꯇꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯅꯗꯕ ꯀꯥ ꯍꯦꯟꯅ ꯈꯪꯍꯟꯒꯨꯝꯁꯦ. ꯍꯣꯏ, ꯐꯅꯤ ꯁꯥꯔ. ꯍꯤꯌꯥꯡꯉꯝꯕꯗꯨ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯑꯣꯟꯊꯣꯛꯈ꯭ꯔꯦ. ꯂꯨꯀꯥꯁ ꯃꯥꯒꯤ ꯑꯣꯐꯤꯁ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯒꯦꯁ ꯔꯨꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ. ꯂꯩꯔꯤꯕꯁꯤꯡꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯪꯁꯤꯜꯂꯒ, ꯀꯩ ꯂꯩꯔꯒꯦ ꯁꯥꯔ? ꯀꯩꯁꯨ ꯂꯩꯇꯦꯗ. ꯎꯗ ꯀꯨꯏꯔꯦꯅ ꯁꯨꯝ ꯀꯣꯏꯔꯛꯏꯅꯤ. ꯅꯪꯗꯤ ꯅꯣꯡꯇꯒ ꯂꯥꯛꯇꯦꯅꯦ. ꯅꯪ ꯑꯣꯖꯥꯁꯤꯡꯁꯤ ꯅꯤꯡꯁꯤꯡꯗꯕꯩꯔꯕ? ꯂꯨꯀꯥꯁ ꯅꯣꯛꯂꯒ, ꯁꯥꯔ, ꯀꯩꯒꯤ ꯅꯤꯡꯁꯤꯡꯉꯣꯏꯗꯣꯏꯅꯣ? ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯈꯤꯕ ꯑꯣꯖꯥꯕꯨ ꯊꯕꯛꯁꯤꯡꯅ ꯌꯥꯗꯕꯒꯤꯅꯤ. ꯐꯥꯒꯤ ꯇꯧꯕꯅꯤ. ꯑꯩ ꯂꯥꯛꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ. ꯍꯟꯗꯛ ꯌꯥꯎꯁꯪ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ ꯕꯥꯁꯀꯦꯠꯕꯣꯜ ꯃꯦꯠꯆ ꯑꯃ ꯄꯥꯡꯊꯣꯛꯇꯧꯔꯤ. ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡꯈꯩꯁꯤꯅ ꯃꯣꯏꯒꯤ ꯃꯃꯥꯡꯒꯤ ꯁꯦꯅꯤꯌꯔꯁꯤꯡꯒ ꯑꯣꯏꯅ ꯃꯦꯠꯆ ꯇꯧꯒꯦꯅ ꯍꯥꯏꯔꯛꯄ. ꯑꯗꯨꯗ ꯅꯪ ꯁꯪꯒꯗ꯭ꯔꯥꯅ ꯍꯪꯒꯦꯅ ꯂꯥꯛꯏꯅꯤ. ꯌꯥꯎꯁꯪ ꯃꯃꯥꯡꯁꯦ ꯈꯤꯇꯪꯕꯨꯗꯤ ꯆꯤꯟꯕꯅꯤ. ꯑꯗꯣ ꯂꯥꯛꯀꯦ. ꯃꯣꯏꯅꯕꯨ ꯑꯩꯈꯣꯏꯒ ꯃꯦꯠꯆ ꯇꯧꯅꯤꯡꯕꯒꯤ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯂꯥꯛꯀꯦ ꯁꯥꯔ. ꯑꯗꯣ ꯁꯥꯔ, ꯁ꯭ꯇꯨꯗꯦꯟꯠꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯡꯁꯤ ꯇꯪ ꯑꯣꯏꯗꯣꯏꯔꯣ? ꯑꯣꯏꯗꯣꯏꯅꯤ. ꯍꯟꯗꯛ 10ꯒ 12ꯒ ꯊꯥꯒꯗꯕ ꯁ꯭ꯇꯨꯗꯦꯟꯠ ꯈꯔꯒꯁꯨ ꯂꯥꯛꯀꯅꯤ. ꯑꯣ, ꯑꯗꯨꯗꯤ ꯐꯔꯦ. ꯑꯩꯁꯨ ꯊꯣꯛꯈ꯭ꯔꯒꯦ. ꯑꯗꯨꯒ ꯅꯣꯏ ꯀꯅꯥ ꯀꯅꯥꯒꯅꯣ ꯄꯥꯎ ꯐꯥꯎꯅꯅꯕ. ꯅꯪꯒ ꯀ꯭ꯂꯥꯁ ꯃꯥꯟꯅꯈꯤꯕꯁꯤꯡꯗꯨꯁꯨ ꯅꯪ ꯈꯔ ꯄꯥꯎ ꯐꯥꯎꯅꯔꯣꯀꯣ. ꯍꯣꯏ ꯁꯥꯔ. ꯁꯣꯝꯗ ꯅꯦꯂꯤꯁꯨ ꯐꯣꯇꯣꯁꯨꯠ ꯇꯧꯕ ꯂꯣꯏꯕꯒ ꯑꯟꯖꯨꯒ ꯂꯣꯏꯅꯅ ꯃꯐꯝꯗꯨ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯕ ꯂꯥꯛꯏ. ꯂꯥꯞꯇꯛꯅ ꯐꯤꯜꯝꯒꯤ ꯁꯨꯇꯤꯡ ꯇꯧꯕꯗꯨ ꯎꯕꯗ ꯅꯦꯂꯤ ꯇꯞꯅ ꯑꯟꯖꯨꯗ ꯑꯣꯟꯁꯤꯜꯂꯒ, ꯂꯥꯛꯑꯣ, ꯑꯥꯗ ꯁꯨꯇꯤꯡ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯁꯦ. ꯃꯦꯝ, ꯑꯗꯨ ꯐꯔꯛ ꯇꯥꯒꯗ꯭ꯔꯅ? ꯅꯦꯂꯤꯅ, ꯀꯩꯁꯨ ꯇꯧꯔꯣꯏ, ꯌꯥꯅꯤ. ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯝꯂꯒꯅꯤ ꯃꯣꯏꯅ ꯅꯨꯄꯤꯗꯨꯕꯨ ꯁꯦꯂꯦꯛ ꯇꯧꯈ꯭ꯔꯤꯗꯣ. ꯀꯌꯥꯝ ꯌꯥꯝꯅ ꯇꯦꯂꯦꯟ ꯂꯩꯕ ꯑꯉꯥꯡꯅꯣ ꯌꯦꯡꯒꯦ. ꯑꯟꯖꯨ ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯋꯥꯍꯩꯁꯤꯡꯗꯨ ꯍꯥꯏꯔꯝꯂꯒ ꯃꯥꯡ ꯊꯥꯈ꯭ꯔꯦ.